ꯂꯩꯈꯤꯗ꯭ꯔꯕ ꯔꯤꯁꯤꯀꯥꯟꯇ ꯁꯤꯡꯍꯥꯅ ꯅꯨꯡꯁꯤꯅꯔꯝꯕꯅꯤ ꯍꯥꯏꯕ ꯁꯤꯡꯅꯨꯡ ꯍꯥꯎꯀꯤꯞꯀꯤ ꯃꯊꯛꯇ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯕ GACꯒꯤ ꯋꯥꯐꯝ ꯃꯌꯥꯡꯂꯝꯕꯝ ꯔꯤꯁꯤꯀꯥꯟꯇ ꯁꯤꯡꯍꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ GACꯒꯤ ꯀꯥꯡꯕꯨꯅ ꯂꯧꯈ꯭ꯔꯦ꯫ ꯔꯤꯁꯤꯀꯥꯟꯇ ꯍꯥꯠꯈꯤꯕꯗꯨ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯗꯕꯗꯒꯤꯅꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯇꯨꯏꯕꯣꯡꯗ ꯂꯩꯕꯤ ꯀꯨꯀꯤ ꯆꯅꯨꯔꯥ ꯁꯤꯡꯅꯨ ꯍꯥꯎꯀꯤꯞꯀ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯗꯨꯅ ꯃꯍꯥꯛꯀ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕ ꯀꯛꯆꯤꯡ ꯈꯨꯅꯧ ꯎꯆꯥꯟ ꯃꯈꯣꯡ ꯂꯩꯀꯥꯏꯗꯒꯤ ꯃꯌꯥꯡꯂꯝꯕꯝ ꯔꯤꯁꯤꯀꯥꯟꯇꯕꯨ ꯊꯥ ꯑꯁꯤꯒꯤ 28ꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯃꯤꯌꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕ ꯌꯥꯅꯤꯡꯗꯦ꯫ ꯊꯧꯗꯣꯛ ꯑꯁꯤ PR ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯄꯥꯡꯊꯣꯛꯇꯕꯗꯒꯤꯅꯤ꯫ ꯃꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯦꯟꯅꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯗꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯃꯔꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ SH ꯄꯨꯔꯅꯤꯃꯥ ꯁꯤꯒꯤ ꯆꯤꯔꯣꯜ ꯑꯃꯅ ꯗꯤꯃꯥꯟ ꯇꯧꯔꯤ꯫ ꯆꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯈꯨꯠꯂꯣꯟ ꯑꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯅ ꯔꯤꯁꯤꯀꯥꯟꯇꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯎꯠꯇꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯑꯃꯗꯤ CSOꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯐꯝ ꯊꯣꯛꯇꯦ꯫ UKNAꯒꯤ ꯑꯌꯥꯕ ꯃꯈꯥꯗ ꯁꯤꯡꯅꯨ ꯍꯥꯎꯀꯤꯞꯀ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕ ꯔꯤꯁꯤꯀꯥꯟꯇꯒꯤ ꯃꯤꯍꯥꯠ ꯑꯁꯤ ꯏꯟꯇꯦꯂꯤꯖꯦꯟꯁ, ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯣꯔꯁꯁꯤꯡꯒꯤ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯃꯇꯝ ꯆꯥꯅ ꯄꯥꯡꯊꯣꯛꯈꯤꯗꯕꯗꯒꯤꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯊꯧꯗꯣꯛ ꯑꯁꯤꯅ PR ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯔꯨꯑꯣꯏꯕ ꯃꯤꯁꯅꯔꯤꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯔꯤꯁꯤꯀꯥꯟꯇꯕꯨ ꯃꯤꯌꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯄꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯤꯖꯤꯟꯍꯟꯅꯕ NIAꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯣꯛꯈꯤꯕ ꯆꯤꯔꯣꯜ ꯑꯗꯨꯅ ꯇꯝꯊꯤꯔꯕ ꯃꯤꯌꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯀꯨꯝꯖꯥ ꯏꯪ 2019 ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯃꯤꯑꯣꯏ 50 ꯍꯦꯟꯕꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯉꯁꯤ ꯐꯥꯎꯕ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯀꯨꯝꯖꯥ ꯏꯪ 2019 ꯖꯨꯂꯥꯏ 6ꯇꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯅꯤ ꯂꯤꯟꯊꯣꯏꯉꯥꯝꯕꯤ ꯑꯃꯗꯤ ꯍꯦꯝꯖꯤꯠꯄꯨ ꯐꯥꯕꯗ ꯆꯦꯟꯅꯕꯁꯤꯡ ꯖꯥꯎꯖꯥꯡꯇꯦꯛꯇꯒꯤ CBIꯅ ꯐꯥꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯆꯨꯝꯕ ꯋꯦꯜ ꯐꯪꯗꯅ ꯂꯩꯔꯤ꯫ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯃꯤꯑꯣꯏ 50 ꯍꯦꯟꯕꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯉꯁꯤ ꯐꯥꯎꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯪꯍꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯌꯨꯅꯤꯠꯁꯤꯡ ꯌꯥꯎꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯌꯨꯅꯤꯠꯁꯤꯡ ꯐꯦꯜ ꯑꯣꯏꯔꯦ ꯇꯥꯛꯄꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯣꯏꯁꯤꯟꯕ ꯂꯩꯃꯈꯣꯡꯒꯤ ꯑꯥꯔꯃꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗꯒꯤ ꯂꯩꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯀꯨꯝꯖꯥ ꯏꯪ 2023ꯒꯤ ꯅꯕꯦꯝꯕꯔ 5ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗ ꯑꯥꯔꯃꯤ ꯀꯦꯝꯞ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯈꯤꯗꯕꯒꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯣꯏꯔꯤ꯫ ꯁ꯭ꯇꯦꯠꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯝꯂꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ, ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯃꯊꯧꯗꯥꯡ ꯃꯇꯝ ꯆꯥꯅ ꯄꯥꯡꯊꯣꯛꯈꯤꯗꯕ ꯑꯃꯁꯨꯡ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ ꯊꯧꯑꯣꯡꯗꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯗ ꯊꯥꯖꯕ ꯊꯝꯂꯛꯇꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ, ꯂꯟ-ꯊꯨꯝ ꯑꯃꯁꯨꯡ ꯂꯝꯗꯝꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯍꯟꯖꯤꯟꯍꯟꯅꯕ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯃꯊꯧꯗꯥꯡꯁꯤꯡ ꯃꯇꯝ ꯆꯥꯅ ꯄꯥꯡꯊꯣꯛꯂꯝꯂꯕꯗꯤ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤ ꯊꯥ 5-6ꯀꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯜꯂꯝꯕ ꯉꯝꯒꯅꯤ꯫ ꯔꯤꯁꯤꯀꯥꯟꯇꯒꯤ ꯃꯤꯌꯥꯠ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯑꯀꯟꯕ ꯈꯣꯜꯂꯥꯎꯀꯌꯥ ꯂꯥꯎꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ PR ꯂꯩꯉꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯑꯅꯛꯄ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯨꯄꯥ ꯂꯥꯈ 10 ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯅꯅꯕ ꯂꯧꯊꯣꯛꯈꯤꯕꯁꯤꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯏꯍꯧ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡ ꯅꯦꯝꯊꯍꯟꯕ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯃꯤꯌꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯗꯨꯅ ꯃꯤꯌꯥꯝ ꯈꯪꯅ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯊꯦꯡꯅꯕꯒꯤ ꯁꯤꯒꯅꯦꯆꯔ ꯀꯦꯝꯄꯦꯟꯗ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯃꯥꯂꯦꯝ ꯊꯣꯉꯥꯝ꯫ ꯀꯨꯀꯤ ꯖꯧ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯕꯐꯔ ꯖꯣꯟꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡꯁꯤꯡ, ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯤꯇꯩꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜ ꯒꯦꯝꯁ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯕ ꯔꯥꯖꯁꯊꯥꯟꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯊꯗꯅꯕ ꯀꯣꯔꯠꯇ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯊꯪ ꯊꯥꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯏꯃꯥ ꯀꯩꯊꯦꯜꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯤꯒꯅꯦꯆꯔ ꯀꯦꯝꯄꯦꯟꯗ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯃꯥꯂꯦꯝ ꯊꯣꯉꯥꯝꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯏꯪ ꯆꯤꯛꯄꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯈꯣꯡꯆꯠꯄꯨ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯣꯇꯨꯅ ꯊꯣꯛꯂꯛꯈꯤꯕ ꯄ꯭ꯔꯦꯁ ꯁ꯭ꯇꯦꯠꯃꯦꯟꯠꯀꯤ ꯃꯇꯥꯡꯗ ꯊꯥ ꯑꯁꯤꯒꯤ 2ꯗ ꯍꯩꯉꯥꯡ ꯄꯨꯂꯤꯁꯀꯤ ꯈꯨꯠꯊꯥꯡꯗ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁꯀꯤ OCꯗ ꯋꯥꯀꯠꯈ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯇꯅ ꯂꯩꯔꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯕꯨ ꯀꯣꯔꯠꯇ ꯊꯦꯡꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯀꯦꯝꯄꯦꯟ ꯑꯁꯤ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯃꯤꯑꯣꯏ 3 ARꯗ ꯈꯨꯠꯁꯤꯟꯅꯔꯝꯂꯤ꯫
Nahan nungthil New Kaithil manbi PS na konba tera uraki maning singdagi khulai paibis na kidnap tawkiba koki ani amasu siru amabu ngarang Tamenglong district headquarter da leiba AR gi team amana kusinamle makhoi ohuma KNF ki kedar sing hari kapnabada Zais ki makok thongba terrorist siri terrorist singi mathak sathaba operation da singthaningai oina mai pakpa amada Jammu and Kashmir gi Kathua district thokiba nomai kapnabagi thawdua amada security force na Zais e Mohammed ka mari leinaba makok thongba Pakistani terrorist ama khatkri haina police na phongdokhi Inspector General of Police Jammu Range Bimsen Tuti na phongdokpa matungina security force na sathaba apunba operation amagi manungda nomai kapnabagi thawdua du nahan numidang wairam Kathua district ki Bilawar area da thokibani maknaiki Bilawar area terroristing lady have akaknaba pau khangmadigi army amasum police na mafam du question baga loinana operation chatakhi operation du chatharingai da mafam du leiramba terroristing na nomai kapsilakhi haina phongdokladuna maknaiki nomai kapsilakpadudagi security personnel sing handuna kapnaki maknaiki nakalani gi marakta kapnabadu da terrorist amasiki laikhidraba terrorist adugi maming Usman Elias Abu Mabia kawi Zais e Mohammed ki commander ni haina phongdokladuna IGP naiki thawdok thopam dudagi M4 automatic rifle ama yaunu kusuklai kya muspangki area adu haujik makha tana operation sathari haina mangna phongdokli officials singi matungina Osman ngamkhai wang madigi sanglaklaba matung hauki bisai khara Udampur Kathua bel thabak tawduna lakhiba Zais ki most wanted terrorist singi manungda mani mamang na magnoi kapna bigi thawdo kaya muki matung nanthok tuna lakhibani haina phongdokladuna makhoi naiki khwaidigi nawbu oina mak January 3 amasum 19 da kahok amasum Nazaukte forest thokibna moi kapna bigi thawdok singi manungda nanthok hena su pawsna report tawri amaramda Zais e Mohammed ki terrorist sing ahungi khungulli na bigi dama ki Satwar district ki Satu belt leiba Sonar Mandral Singhapura amasum thangnaba forest areas na security force na makhatana operation sathri haina official singdana phongdokli Karnataka gi accident na miyoi mari siri Karnataka gi Udupi district bus amaga tourist vehicle ama thomjinnabada miyoi mari sikhibaga loinana atopa kaya amana sokle haina police na phongdokli police officer amana phongdokpigi matung ina thawdo adu nahan numidang wairam Udupi district mayor manakta Karkala Baza Goli National Highway de thokibani maknaiki mahakna haiki bus amaga tourist purakpa multi utility vehicle amaga thomjinnabadu da miyoi mari khudak ta sibaga loinana atopa kaya amana soki laikhidraba sing adugi manungda ahumna MUB aduga tonglakpani amasum atopa amaduna bastuda tonglakpani haina phongdokladuna official singduna ki asokpa sing adu manaknakpa hospital amada pukhatkrenis pawks phongdokli bus adu Dharamtala digi Karkala tamna sakhibani amasum MUB aduna Dharamtala tamna lakpani haina phongdokladuna maknaiki accident aduna maram oiduna matam khara national highway aduda gari sarok sin tawur apan ba thokhianasu pawsta makhatana report tawri